Mahiralna garido tablamna sum thauduna anido fana sangna wangangna dabida lai. Adubu yum yogodaba kuiraktrabada traffic jam thokpa amada Mahiralna call jawrap tawna chinglemna hairapado liglaina tari. Nang kari ori kari tawri karama mino haibade ai khangde aduga khangsu khangningde tawbudabu nangna leiriba yumdudi ai yumni ai mamaga iniga gi yumni yumduda ai jawrapani makhoi machaga chamane aisi aduga makhoisu ai ima ipaga chamane aduna any condition da ai ima ipa saklaba mama inegi zati ai khadan babamde yam koina hair nangna maram oiraga ai mungi je sokpa yaro habani aduna nang yumdudagi chakhi hab natragana nangi lamcha chhad fize chakcha semdoke habra amadi da aigonda ai yumgi izata compromise leti liglai do mahirial nangang libudo thongna romda mai olabuso sathina munna ditari adudagi ngangbo loikrabada mahak mahirial do onsilei hari wado direct haigi haraga direct oidaba mayawri aigi lamcha sajan fize chakcha haibagi artist sina kari aduga ina maram oiraga mangadawriba izat sina kari liglai gi wahang da mahirial do gari da lambi gi matai da sat khamlaga liglai da onsin na khumlei nang hotel da kedarum aduga hotel da lakwa nupa du ga khanari du na kari hotel do karam hotel no karam miyoi sing ayam machangai haibasi mi loina khamnaraba ngaptani wa muglo laga asing mochumba sajat chumbi sabana kanaru liglai kitang angba da gyan yare aigi maramda kari kyamna khangdana no nang wa do adugyamna adugyamna ngang libudubo mahirial gi wado luhendabida liglaina thalaga nganglakani aduga mahak gari tudagi yam tuna kumthakri gari do thungdu kalab lonsilaga mahak mahirial gi side lungi thongnaw do dalaga mahirial daini migi physiting laga just of mal ego wangba orthodox iba nupi bo hanthana khanba nupi da akan sabu nupani haibada nangsi haiman bathoklo by the way aina hujik phururiba nupasu ai imanabigi nupani lam hinbagi phubani simadi nangonda isendoklamgi ataidi darkar oidi wado onthokna hautana jab jab ngangsilamaga liglai do adwaida lakpa auto amada yamthuna kakhatkri mahirial do wa machit amata khumobagi tanja su phangri aduga khumnabagi wasu thokidri mawongdadi mapan thongdadi hotel dudagi ga phari onthok ontokpa wakal khalurabani adubu wa nganglaba matamdadi iwon onabagum tawi liglai gi oiba thodok-sing aduni ngasi nonglaktuda mahirial na mathang mathang ningsinglaklibusi liglai ga thengnaba mathangi thodok adu amu mahakna ningsinglai numitu mahirial do magi mamugi yumda lakpani liglai na mafimaro nana selaga thokibaduda mahak sing asidi kari khalurabano khangdi masu chatlage hairaga thoglai tholakpaduda liglai do car amada kakhatkibudui mahirial do mamit sukla tawna yenglaga wakhal do mawon khalai hospital manakta khamlaga gari tudagi nupi amaga liglai ga kumthaduna changkibududa mahirial do mana khalubado ngasisu amuk onaduna mathanta mabukta ikairap tawba musu phawragli mahak hospital dudagi liglai thoglakpa ngaiduna leiragli pung muk leiraga liglai ga nupi duga nongmi wari sarga thoglakpani kari hainarabano khangdi nupi do gari thoraga chakre aduga liglai na phone da wari sana lambi da thoglai tanja duda kari nungsino khangde mahirial do liglai gi manak tuda gari thousand kiduna khamnare liglai so gari tuda haifet yengboda kanagi no haiba dum khangi mahirial na thongnaw do chingtharaga hairi hospital da lermi bisibo kanana ba yawgi liglai do nahan yam saukibuda thina ga nganglakadra khalubani adubu oina dum noglaga hairi imanabi gi anaba mayeng balakpani da dadabu yumda lehawdai sidam lermi sibu liglai gi thajadaba mongduda mahirial sinok feti tawrakli kumlei kadai chatuno thilamora
हायरगा गाड़ी मनुंगदगी असोमगी थोंगदो दुम हांगदोरे लिगलाइदो नोफे तरुमलगा गाड़ी तुदे काखली नहानी सुक्लगा वा मचेत अमता ngang ngasidi गाड़ी दो हेक थौब हौबगा नोंग नोक्तना वारी साभौरी नहान्दो आइसु ngahakdudi yam sauningbanina onthok onthokpa mayam ama haikre aigi imanabi yam nungsiba ma lei aigidi mana loinama koizaribani aigi wa tatok tasin tawfumdagi hauraga mateng pangtok pangsin loinamak ma ngaktani aduda maga nungsinaba nupado nupi nahada khare ichop chop padawna tawbazani imanabi se mana kaphalise yamabani huran chinthina marulama kalliba imanabi sidana lichet ama chatkani mamai thok onthokibadana amamuk chatkani haine khidrabazani aduda aina mado fake account ama sizinaraga unase haibada lakpani nahangi hotel dudi mana recommend torpani aduda aina chatlaga hotel dуда nupado phudabani salan sanakhrido adugini tanja duda dada sek lakseledo numitumadi sauning madana aisu kaino matawkhri halaga nungdangda kyam nongni kyam ikairi mi ataida natido nadagi wani mi taidi darkarlidi mahirel do ngak tumadi kumpam khangri liglai noina makhatari aduga mana dadana dress ki matang dangang lakpuda aduso ai sauning kiba adugini ha dada khangdeda mi loina maksi manungdana ama mapandana mangaktani aisi kanano karino kamdobno haibasi karimata khangdana mayamna ibu hekubada judge tawi ainasu makoina khalibado hena dum khanjisanu haidana ai apamba pamdaba naidana thidana kharabu kawrap tawradi adum setchai liglai de nogli mahiril do handang mukti khumlei firolda yam judge tawi haibagi dina deda aduda sum inasisu phajaidana adugini hotel ki wafam dumadi nangi warido adugumba ma leirungani haibasi ai khaludabani hoi adu susumi hekta khangba nati wari watai tawdanadi ado pauna bajar da chekadabani bajar machinda dum thambiramu kari thabak lege adudade mi mona rugadabani mahirel do liglai gi maramda fataba khalaro haiba khanbasi hekta yade kari gino khangdi chingnaba ma hekta pokli mahakwadi ngangri adubu liglaibo bajar thanamlaga mahak kana bazan nati haiduna gari thawdoragli ibungo nong marakta hiptuna haukrab wari kana ningsingliba mahirelbo mamana hawdorapani mahireldo mamit ushelambado funglang pangthoraga mamari yenglaga hawali kedorge ma kaidorage natine nong kankrabasida nungdang sida churida nang mo kaidorino tawridubo nahadana loiba tarini nangbo tawhairibra mi nangidubo mahirel do mamana haibudo khumlamdri mahak imungda dum changkiduna magi kada changkhri machagi oiriba mong matau sida gyan ngawrpa mamana mathwai wana yengduna soli karino musiga ngangsina tawrisibo man asukhina uhumbo nareklibisibo aibu leitapamsi uthungna khangkidreda mamai bi maso akhal mayam amaga loinana changkhri Nakalamaromdana hiyainu gi imungdo tumthaba yadrabani hiyainu na kirum tawduna leirabani na mamaga mapaga na dum machagu sinaduna wari saduna leiri nong sulepti maisu pharakta mutkre nupaduna ngasai mabu sangtrik yengduna leirambado magi mittuda adum uduna leiri mamaga mapaga na di huran chinthi tawba nisapasa sizinaba mi oramgani khanna hairabaso magi pukningdadi madumakti thazau haiba sugya yadri nisa sizinaba huran mamina gari achobada laaga sumang mayai chabukta leplaga nong maraktuda mangonda sangtrak yengadaba natte haibasi hiyainuna khali adugi sumathakta sawung sabando nisagi pakta tawrba migi sawung saban nate adu oiragadi kanana kari maramgino masini hausi hiyainuna khalibasi ahingduma madugi wakalduda khanbada mahak tumthaba yadri si pungnamakse nakanamada thamkhraga mahirel sumasidi tumthaba haibaduma
ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯅꯤꯡꯅ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗꯕ ꯃꯄꯥꯎ ꯇꯥꯈꯤꯗꯕꯒꯤ ꯍꯧꯅꯕꯤ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕꯗꯤ ꯈꯔ ꯌꯥꯔꯨꯔꯕꯅꯤ ꯉꯁꯤꯅ ꯍꯧꯅꯅ ꯃꯍꯥꯛ ꯂꯤꯛꯂꯥꯏꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯈꯟꯈꯤꯕ ꯁꯤꯡꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯍꯧꯔꯛꯏ ꯂꯤꯛꯂꯥꯏꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯅꯨꯡꯇꯤꯒꯤ ꯆꯠꯄꯁꯤ ꯃꯍꯤꯔꯦꯜꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅꯈꯠꯂꯛꯑꯕꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯂꯛꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯤꯛꯂꯥꯏꯕꯨ ꯐꯥꯔꯒꯦ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯂꯤꯛꯂꯥꯏꯗꯣ ꯀꯔꯥꯏꯗꯒꯤꯅꯣ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨꯗ ꯃꯍꯤꯔꯦꯜꯅ ꯃꯈꯨꯗꯥꯡꯗꯣ ꯇꯥꯐꯥꯔꯒ ꯍꯥꯏꯔꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯁꯤ ꯂꯤꯛꯂꯥꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯞꯅ ꯈꯨꯝꯂꯩ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯗꯗꯥ ꯃꯍꯤꯔꯦꯜꯅ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯄꯪꯁꯥꯡ ꯁꯥꯡꯅ ꯆꯠꯇꯕꯤꯗ ꯃꯇꯦꯛ ꯑꯃ ꯂꯥꯛꯑꯒ ꯒꯥꯔꯤꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯂꯒ ꯃꯍꯤꯔꯦꯜꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯉꯛꯂꯕ ꯂꯤꯛꯂꯥꯏꯅ ꯃꯥꯒꯤ ꯋꯥꯍꯪꯗꯣ ꯇꯥꯔ ꯈꯨꯝꯂꯩ ꯀꯔꯤꯕꯨꯅꯣ ꯗꯗꯥ ꯃꯍꯤꯔꯦꯜꯅ ꯗꯥꯏꯔꯦꯛ ꯍꯪꯂꯩ ꯅꯪꯅ ꯔꯦꯟꯠꯀꯤ ꯁꯦꯜ ꯊꯤꯔꯤꯁꯤ ꯁꯦꯜ ꯑꯃꯗꯤ ꯇꯥꯜꯂꯒ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯦꯜꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯀꯔꯤ ꯁꯦꯜ ꯊꯣꯛꯅꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯂꯤꯁꯤ ꯃꯍꯤꯔꯦꯜꯅ ꯐꯤꯡꯂꯞ ꯇꯧꯅ ꯍꯪꯂꯛꯄꯗꯨꯗ ꯂꯤꯛꯂꯥꯏꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯍꯤꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ ꯃꯊꯪꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯑꯗꯨ ꯈꯪꯅꯤꯡꯂꯤꯗꯨꯅ ꯑꯗꯨꯁꯨ ꯗꯗꯥꯒꯤ ꯃꯥꯃ ꯏꯅꯦꯒꯤ ꯔꯦꯟꯇ ꯂꯩꯕꯒꯤ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯕ ꯃꯍꯤꯔꯦꯜꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯊꯠꯈꯤꯗꯨꯅ ꯍꯥꯏꯔꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯗꯗꯥ ꯂꯤꯛꯂꯥꯏꯗꯣ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯔꯛꯑꯒ ꯃꯥꯒꯤ ꯖꯤꯄꯦꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯕꯦꯂꯦꯟꯁꯇꯣ ꯐꯥꯛꯂꯒ ꯃꯍꯤꯔꯦꯜꯗ ꯌꯦꯡꯍꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯤꯔꯦꯜꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ ꯑꯦꯀꯥꯎꯟꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜꯗꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯁꯦꯜ ꯅꯠꯇꯦ ꯂꯤꯛꯂꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯁꯤꯒꯨꯝꯕ ꯑꯦꯀꯥꯎꯟ 4-5ꯗꯤ ꯁꯨꯔꯤꯗꯗ ꯑꯩꯒꯤ ꯁꯦꯜ ꯋꯥꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ 2-3ꯂꯛ ꯄꯣꯛꯂꯕꯁꯨ ꯁꯤꯖꯤꯟꯅꯕꯗ ꯂꯦꯝꯂꯒꯗꯕ ꯁꯦꯜꯅꯤ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯣꯡꯂꯤꯕ ꯐꯤꯖꯣꯜ ꯅꯨꯡꯇꯤꯒꯤ ꯀꯦꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯝ ꯀꯌꯥ ꯑꯃꯗꯁꯨ ꯑꯩ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯤꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯩꯔꯕꯅꯤ ꯑꯩꯒꯤꯗꯤ ꯁꯦꯜ ꯋꯥꯠꯇꯦ ꯁꯦꯜ ꯇꯥꯅꯕꯒꯤ ꯊꯕꯛ ꯑꯩ ꯇꯧꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯔꯦꯟꯠꯀꯤ ꯁꯦꯜꯒ ꯊꯤꯗꯕ ꯌꯥꯎꯕꯗꯨꯗꯤ ꯀꯥꯎꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯕꯒꯤꯅꯤ ꯑꯩ ꯈꯔꯗꯤ ꯀꯥꯎꯒꯜꯂꯤꯗꯗ ꯋꯥꯗꯣ ꯅꯥꯀꯟ ꯑꯃꯗ ꯂꯣꯏꯅ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯍꯤꯔꯦꯜꯅ ꯈꯪꯂꯛꯏꯕꯁꯤ ꯂꯤꯛꯂꯥꯏꯁꯤ ꯀꯅꯥꯅꯣ ꯁꯤꯅꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯔꯦꯟꯠꯇ ꯂꯩꯔꯤꯕꯅꯣ ꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯅꯤꯡꯗꯨꯅ ꯐꯨꯝꯂꯤꯕ ꯋꯥꯍꯪꯗꯣ ꯂꯤꯛꯂꯥꯏꯅ ꯑꯗꯨꯝ ꯎꯔꯗꯨꯅ ꯃꯍꯤꯔꯦꯜꯗ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯏꯄꯥꯁꯤ ꯁꯦꯜ ꯈꯔ ꯑꯗꯨꯝ ꯋꯥꯠꯇꯕ ꯏꯃꯥ ꯏꯄꯥꯅꯤ ꯗꯗꯥ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯔꯦꯟꯠꯇ ꯂꯩꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯤꯕꯁꯨ ꯉꯝꯂꯣꯏ ꯂꯥꯏꯕꯛ ꯐꯅ ꯐꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏꯗꯣ ꯅꯣꯛꯇꯤ ꯋꯥ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯄꯤꯗꯤ ꯏꯔꯥꯗꯤ ꯆꯦꯜꯂꯤ ꯑꯉꯛꯄꯅꯤ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯑꯃꯥꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯣꯛꯅ ꯅꯣꯛꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯏꯔꯥꯗꯨꯅ ꯃꯍꯤꯔꯦꯜꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ ꯃꯍꯥꯛ ꯋꯥ ꯉꯥꯡꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯍꯪꯂꯛꯏ ꯏꯃꯥ ꯕꯕꯥꯒ ꯌꯥꯅꯗꯕ꯭ꯔꯣ ꯅꯪꯕꯣ ꯌꯥꯅꯕ ꯌꯥꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ ꯗꯗꯥ ꯌꯥꯅꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯌꯥꯅꯗꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯏꯄꯥ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯍꯟꯊꯣꯛ ꯈꯪꯗꯗꯅ ꯂꯩꯔꯤꯗꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯊꯤꯔꯤꯕꯤ ꯑꯃꯅꯤ ꯂꯤꯛꯂꯥꯏꯗꯣ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯍꯤꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯗꯗꯥꯅ ꯑꯩꯕꯨ ꯄꯣꯔꯛꯂꯤꯁꯤ ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯪꯅꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯅꯕꯒꯤꯔ ꯃꯍꯤꯔꯦꯜꯗꯣ ꯀꯔꯤ ꯈꯨꯝꯗꯣꯏꯅ ꯈꯪꯗ꯭ꯔꯗꯨꯅ ꯆꯨꯝꯂꯕꯅꯤꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯍꯥꯏꯔꯤ ꯑꯅꯤꯃꯛꯅꯤ
ꯑꯍꯥꯟꯕꯒꯤꯗꯨꯃꯗꯤ ꯈꯨꯝꯈ꯭ꯔꯦ ꯑꯅꯤꯁꯨꯕꯒꯤ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯂꯣꯜꯂꯒꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯝꯂꯁꯨ ꯈꯨꯝꯂꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯄꯔꯁꯅꯦꯜꯁꯨ ꯈꯔ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯗꯗꯥ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯄꯤꯔꯕꯅꯤꯅ ꯑꯩꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒꯦꯀꯣ ꯉꯥꯏꯈꯣ ꯂꯤꯛꯂꯥ ꯁꯤꯗ ꯀꯨꯝꯂꯒ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯒꯥꯔꯤꯁꯨ ꯐꯖꯅ ꯆꯦꯟꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯗꯤ ꯒꯥꯔꯤ ꯉꯥꯏꯕ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯍꯩꯅꯔꯕꯅꯤ ꯗꯗꯥ ꯉꯥꯏꯔꯤꯈꯩ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯍꯤꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯦ ꯇꯧꯕ ꯋꯥꯒꯗꯣ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯂꯤꯛꯂꯥꯏꯗꯣ ꯒꯥꯔꯤꯗꯨꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯀꯅꯥꯗꯅꯣ ꯑꯃ ꯇꯧꯔꯒ ꯑꯃꯨꯛ ꯃꯅꯤꯡ ꯄꯥꯡꯅ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯍꯤꯔꯦꯜꯗꯤ ꯉꯥꯎꯔꯦ ꯀꯣꯛ ꯐꯅ ꯋꯥꯡꯕꯅꯤ ꯂꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯀꯣꯛꯁꯦ ꯐꯛꯆꯤꯟꯕꯒꯨꯝ ꯇꯧꯔꯦ ꯌꯦꯡꯂꯨ ꯈꯨꯗꯤꯡꯃꯛꯇ ꯂꯤꯛꯂꯥꯏꯒꯤ ꯅꯣꯛꯂꯒ ꯄꯤꯔꯥꯡ ꯊꯥꯡꯕ ꯃꯥꯟꯕꯅ ꯑꯃ ꯃꯥꯜꯂꯒ ꯑꯣꯏꯕꯅ ꯑꯃ ꯑꯣꯏꯔꯝꯕ ꯃꯌꯥꯝꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯈꯠꯂꯛꯄꯅꯤ ꯆꯪꯁꯤꯜꯂꯒ ꯂꯥꯎ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯂꯤꯛꯂꯥꯏꯁꯨ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗꯒꯨꯝ ꯇꯧ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯀꯛꯉꯥꯎꯅꯔꯦ ꯍꯧꯖꯤꯛ ꯃꯍꯤꯔꯦꯜ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯧꯗꯨꯅ ꯃꯥꯒꯤ ꯃꯥꯃꯣꯒ ꯃꯅꯦꯒꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯉꯥꯛ ꯐꯝꯃꯤꯟ ꯆꯥꯃꯤꯟꯅꯔ ꯃꯇꯨꯡꯗ ꯃꯅꯦ ꯃꯇꯣꯝꯗ ꯉꯥꯏꯍꯧꯔꯀꯥꯟꯗ ꯃꯍꯤꯔꯦꯜꯅ ꯃꯅꯦꯗ ꯍꯪꯂꯤ ꯏꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯔꯤꯅꯣ ꯑꯆꯧꯕ ꯍꯥꯏꯌꯨꯅꯦ ꯏꯅꯦꯁꯤꯗ ꯂꯤꯛꯂꯥꯏ ꯍꯩꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯁꯤꯅꯤ ꯃꯥꯒꯤꯁꯦ ꯏꯕꯨꯡ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯝꯈꯤꯕꯁꯤ ꯃꯥꯁꯤ ꯃꯄꯥꯟ ꯂꯝꯗ ꯃꯌꯨꯝ ꯂꯩꯕꯅꯤ ꯑꯗꯨ ꯁꯤꯗ ꯃꯇꯝ ꯈꯔ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯔꯦꯟ ꯊꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣꯏꯅꯦ ꯌꯨꯝꯗ ꯃꯤ ꯊꯝꯕꯕꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯄꯪꯊꯝꯗ ꯊꯝꯂꯗꯤ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯃꯆꯥ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯑꯦꯗ꯭ꯔꯦꯁ ꯀꯩꯀꯥꯗꯨꯗꯤ ꯂꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤꯕꯅꯤ ꯁꯤꯗꯗꯤ ꯃꯥꯒꯤ ꯃꯤ ꯂꯩꯇꯦ ꯍꯥꯏ ꯑꯗꯣ ꯏ ꯃꯁꯦꯜꯅꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯈꯤꯕꯅꯤ ꯏꯁꯥꯅ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯅꯦ ꯏꯁꯥꯅ ꯆꯤꯡꯅꯔꯗꯤ ꯏꯅꯦ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯔꯁꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦꯗꯦꯅꯦ ꯁꯨꯝ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯒꯤ ꯋꯥꯅꯤ ꯇꯥꯟꯕꯗꯤ ꯇꯥꯟꯊꯣꯛꯅꯨꯗ ꯁꯨꯝ ꯋꯥꯔꯤ ꯇꯥꯟꯅꯕ ꯑꯣꯏꯅ ꯏꯅꯦꯒꯥꯏꯒ ꯍꯥꯏꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯣꯏꯅꯦ ꯏꯁꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤꯅꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯥꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯅꯦꯁꯨꯅꯦ ꯑꯃꯨꯛ ꯈꯜꯂꯛꯄ ꯌꯥꯎꯔꯤ ꯄꯣꯠ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯔꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤꯗꯅꯦ ꯏꯅꯦꯁꯨ ꯑꯃꯨꯛꯁꯨ ꯈꯟꯗꯣꯔꯛꯏꯕꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯊꯝꯂꯕꯅꯤ ꯍꯣꯏꯁꯦ ꯐꯔꯦꯅꯦ ꯏꯆꯟ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯉꯁꯤꯒꯤ ꯎꯗꯦꯗ ꯍꯣ ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦꯅꯦꯅ ꯆꯠꯈꯤꯕꯅꯤ ꯑꯁꯤꯃꯁꯨꯅꯦ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯔꯤ ꯀꯟꯅ ꯍꯣꯏ ꯁꯨꯝ ꯐꯔꯛꯀꯅꯤꯗ ꯃꯉꯥ ꯈꯔꯁꯨ ꯊꯤꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯇꯣꯟꯕꯤ ꯑꯣꯏꯔꯕꯅꯤꯅ ꯁꯤ ꯍꯥꯏꯔꯒ ꯃꯍꯤꯔꯦꯜꯒ ꯃꯅꯦꯒꯗꯨ ꯅꯣꯛꯃꯤꯟꯅꯔꯛꯏ